kuki terrorista kuki MLA kuki MP amadi hoji BJP gi spokesperson oiriba makoi singdo hana kuki gi terrorista makoi singdo leader ni haina lauthogadabani aduga makoi singje terrorist ni haina ahakpa chairak pigadabani maitei da landana bagi tamakta fund drive toriba adugumba kuki MLA kuki MP amadi hoji kuki da BJP gi spokesperson oiriba makoi ahum do hana puthoga terrorist haina lauthoga makoi se chapchaba ahakpa chairak pigadabani kuki terrorist के लिस्ट पर कुकी MLA, कुकी MP और फिलहाल बीजेपी की एक स्पोक पर्सन उन तीनों को कुकी टेररिस्ट की लिस्ट पर नंबर 1 पर आना चाहिए। उन तीनों को टेररिस्ट घोषित कर देना चाहिए और कड़ी से कड़ी सजा देना चाहिए, क्योंकि उन तीनों मिलकर कुकी टेररिस्ट लोगों को फंड ड्राइव किया है मैतेई को अटैक करने के लिए, मणिपुर को तोड़ने के लिए, इंडिया को तोड़ने के लिए। उन तीनों को सबसे पहले टेररिस्ट घोषित कर देना चाहिए और कड़ी से कड़ी सजा देने चाहिए। कुकी मैतेई लांदा कुकी की खुलाई सप्लाई तौबा नागालैंड की NSNU की किलोन्सर सी सिंगसन कुकी मसा हौजिक GPRN NSN स्पेयर सुपरवाइजर बोर्ड CFSB की सुपरवाइजर ओइरे कुकी की खुलाई लेनब फंड ड्राइव तौबा मेन कंट्रीब्यूटर दे अहानबदा डेविड हांगसिंग KRA लीडर हस्बैंड ऑफ MS किमनेव हाकिब हांगसिंग MLA साइकिल अनिसुबदा हेजांग मिसाव फाउंडर एंड CEO इंटीग्रेटेड सोशल इंस्टीट्यूशनल डेवलपमेंट फॉर एम्पावरमेंट इनसाइड नॉर्थ ईस्ट NGO इन साइकिल Om Subda Kim Gangte, former MP Outer Manipur Susanpur, Mari Subda T. Michael, Lamjathang Hawkip, BJP spokesperson, President Thada Student Association, Matam Karagi Mamangdat, Maitega TV discussion, Yaurabagi the Susanpur, that Mahaki Maitado Pikiba, Mio Adone. New Kuki Singi video viral Ureba, Yam Aruba video ni Mayam Malem Pumba the Kangan Minasi. कुकी सिंग न पिकलिबा अंगांग सही मरी मंगा तरुक ता फारिबा अंगांग सिंसिबु मिहिंसा अमदी मिहाटपगी लंबीदा ताकपी खुत्ता खुलाई पाहेलगा टेररिज्म की थबक थवोंग तवहली कुकी सिंजे टेररिस्ट नि पिकलिबा अंगांग सिंबु अफबा लंबी ताकपीबा अमदी पीस की लंबीदा ताकपीबगी महूत मिहिंसागी लंबीदा ताकपी हेबसे मालेम पुंबदा खंगनसी अदुना कुकी सिंजे टेररिस्ट नेना लाहनबगी तमकता अखोय म्यामना वीडियो से यारिमखै शेयर तोमिनसी। देखिए कुकी आदमखोर लोग छोटे छोटे बच्चे मासूम 4-5-6 साल की बच्चों के हाथों पर हथियार थमाकर उन लोगों को टेररिज्म के रास्ते पर ले जा रहा है और छोटे छोटे मासूम बच्चों को पढ़ा लिखा कर अच्छे आदमी बनने के बदले उन लोग हाथों पर हथियार थमाकर आतंकवाद के रास्ते पर ले जा रहे हैं। देखिए कुकी लोगों का असली चेहरा, मासूम लोगों को किस रास्ते पर ले जा रहे हैं। देखिए कुकी लोग म्यामने सियार तौजके कुकी थिबाइकोन सिंग पिगलिबा अंगांग सिंगबो अफबा लंबीदा लमजिंग बिबिगी महुत्ता नोंगै पाहेंदुना फत्तबा ओइना तंबीदुना लमजिंग ले मसिनदि अंगांग सिंग असिगी वखलदा करी अफबा खंदोइनो हाइना फोंदोरकले ngasi moreda kuki gi yum khara mai sa khare hairi maitai da langjarubodo adugi mahei noi hojik chaba haure mina waratrabuso line asum warak pase hojik kuki gi yum se mathang asum mai chak pa leptri basini adudi pause taminarasi maitai gi yum mai thaba matamda nakhoina yamna harau khiba maitai gi lanjadraba yum kaya bu noina mahan takhan khiba aduga micham kaya gi mathakta otpa nei ba tawkhiba do hojikti ngasi moreda kuki gi yum kaya bang मई चाहिबदो नरम चटकिनी अदुदी पाउसे तारसिको नोइगी थमोइदे करी फाउगे यंगु अदुमाइना नि नोइने मैतेगी युम कया मै थादोकिबदो ngasiदी लाइने अदुगी चैराक्तो नखोइदे अदुगी तौजमन पीबा हौरे पाउसे तारसि ngasi moreda kuki gi yum khara maina sakre hari ngam कुकी की पास्टर जोंखुलेन गुइते हौजिक थिबा फंगदुना लेरे हाइरी कुकी की पास्टर रोइगेरा कुकी की लेरिबा मियोय खुदिमक तुमनबा सिखिगदबनी मरमदी नखोइसे अदुकी मतिक मिहिंसा मी हातपा अदुगुम्बा मिचमगी मथक्ता ओटपा नैबा मिनुंगसी यावदबा फुरुपनी कुकी आइबा फुरुपसे अदुदी पाउसे तामिनरसी मोरेगी KCC चर्च की टाउन की चर्च निको अदुगी पास्टर जोंखुलेन गुइतेसे मसाना तोंजरकपा गाड़ी लोखादा ओंधखिबदगी थिबा फंगदुना लेरे हाइरी कुकी की पास्टर तनतना कुकी की अलेबा खुदिमक तुमना सिखरसनो नोइना तौजबगी महैदो नोय असुम चाबा ओइरो मोरे KCC टाउन की चर्च की पास्टर जोंखोलुन गुइते महाक मसामंग तोंगलप गरी अदु लोखादा पाइथखरे हाइरे महाक हिंगलिबर नत्रगा सीखरबर हाइबदी सबसाना खंगब ngamdre कुकी सीबगी पाओ अममुक तारसी म्यांमार कुकी KNB अमा कूलेन फंगरे हाइरी जुनता आर्मीना कापखाइना कूलेन थाबीग्रा मारे कुकी की पास्टर दुसु कूलेन यौरमनिदो अदुता नतना कुकी की म्यांमार कुकी KNB अमसु कूलेन यौखरे हाइरी सीरो नोसिदा तुमना सीगरो सारम चटचटपा मिहिंसा मिहाटपा अंगांग सिंबु पिकलिबा अंगांग सेबु सागी साजत चट ताकपीबा
पाव से तामिनरसी कुलेन फंगरे कुकी Myanmar kuki KNB ama junta army ne air strike tawbada sigire hari aduga amuk asigi kuki nupi se yengu si Chennai police na phare ai popi afim na saba guli saraga yelombagi tawi se yengu kuki nupi singse asigi paw se taminarisi chawkhat taba third class kuki nupi nipa pik leba angang phawna moina mihing sagi lambi takpi ba sen da ngawba sen gi tamakta mama pa yonba ngamba mi hat pa ngamba adugumba furup aibase kuki ne abase paw se taminarisi Taurakre opium na saba guli yolambagi kuki nupi ama phare popi pambi dagi sungba opium saba tepentadol hydrochloride haina khangnaba tablet yolambagi damak Suchanpur dagi Bunglia Singh Alice Rebecca sahi kuntra kauba kuki furuki nupi ama Chennai police na phare ade Manipur nakan amaro no pawama Myanmar more dagi Myanmar China taba yaba lambi siama me kuki minai singsina huran ba illegal immigrants kuki narco terrorist singsina hojik phawa irang sagatna bagi tamakta karam haina karam matamda landa asigi haibagi plan sana ba lepte asigi pause taminarsi huran banina huran bagi sajat kaidau ngai da loiroi kadom dagi karam hai tawro hura laga karam haina mi gi mathakta landa asigi haibase mokoi gi wakhani mapa mapuna leina ba maram thambiram drabrina hura laga lambi semaga kadom da lam amatang lawsan sigi haibagi wakhalda hojik so maka more dagi Myanmar dagi China taba yaba lambi siamduna leirami pause taminarasi kuki minai singse pause ana tarasi Brida Phailen Mall dagi more fawgi aron balambi Phailen Mall dagi Myanmar China taba yaba aron balambi leiramba makoi gi anauba demana ukrul dagi kuki taba village makai kothoglaga Kangpokpi district tinsinba asini mathakta panjariba source ase mangboy hawki bhaina hangba YouTube account amadagi upload torokiba kuki historical channel haina upload torokiba dagine kuki gi MLA MP amadi hoji BJP gi spokesperson oiriba makoi sinjina terrorist ki thabak thawong chathe makoi ni terrorist ne haina lauthokan bagi tamakta asugumba kuki singi video singsidi yari me khai share tawgadabani mahairiba kuki gi MLA MP amadi hoji BJP gi spokesperson oiriba singna kuki terrorist singi mathakta sen haidaraga Manipur thugaiba amadi India thugaiba maitai misam kya gi mathakta landa bagi mateng pangi base makoi se terrorist ena lauthokan bagi tamakta malem pumbada khangan minasi Pari mom channel chibu yengbiri ba mayam puna koi kai khum nazari isinong mayam kuki singna pikle ba angang singbu terrorism gi thabak thawong chatha halaga khutta khulai pairaga sahi mari manga tang phajari ba angang singse ABCD tang holapa tanja sida khulai pairaga makok ta mihing sagi wakhan khalan ba amadi sagi saja chalan bagi lambi takpi tambire mase hairi ba kuki singge terrorist ne khangan bagi tamakta angang sing sibawna terrorism gi lambi da chalali ai bai khangna bagi tamakta video se yani ma khai share to minasi asigumba khudam changdam se malem pumbada khangan singsi kuki singse terrorist ni makhoine kaidong ngai da mi gi wakhan khanba nga moi makhoi se sane base asi akhoi malem pumbada khangan minasi kuki gi nupi kuki gi nipa leiriba kuki punamak se hojik plan sana ba leptri kram matamda makoina landadoi no habase makoi plan sana re bani kuki gi di pastor roigera kuki gi oining ba oijasana makoi da afaba lambi takna ba kana su leite aduna kuki gi nupi su taury misi yengu Chennai police na phare moi phaba gi su ikai ba nai di adugumba furup ni kuki haiba kuki se mihingsa sada gi soina tolaba saram chatpa mapa mama masak khangdaba lonchop tangang na leijaba adugumba sa gi saja chatpa kuki haibase malem pumbada khoine uji khangansi aduga more da gi mo amuk moina Myanmar China phawba yaba lambi siamno lerami base taury base yengo moi maram khudimakta round sima moina hojik lan gi pre plan se asom semi bani lepte makhoi lan hojik su lepte aduga ukhulomda leiriba Myanmar amdai chenhalakwa kuki asita natana kuki gi leiriba lam singda hojik kuki singna tariba lam singduda kuki singi khun singduda Myanmar amdagi kene bi myama changsala leiribani karino kuki singna hojik tawribase aduna section minasi kuki singse terrorist ne base khoi malem pumbada khangansi mayam asugumba kuki singi terrorist ki thabak thawong chatharakpa asugumba video mayam na phangnarakpa taraga di khudak ta asugumba video se yari makhai share tawraga malem pumbada khangansi kuki singse terrorist ni kuki singna pikleba angang phawna terrorism ki thabak thawong chatha halia base asi yamna achoba khudam changdam amani aduga
kuki gi MLA minister kuki gi leiriba MP dagi hauraga hojik je BJP gi spokesperson oiba asugumba kuki haiba kuki se MLA haiba leite MP haiba leite makhoi gi di oining bo isam pastor khangde kari khangde kuki singsina lan aduki matik pami irang aduki matik pami abse malem pumba da khangan si kuki gi MLA MP yauna BJP gi spokesperson oiriba adugumba miyoi yauna hojik Maitai da landana bagi tamakta kuki singi kuki taury singi matakta paisa lupa haidaraga sengi mateng pangi base haiba kuki MLA MP BJP ki spokesperson oiriba makhoi singdo terrorist ni haina malem pumbada lauhanna bagi tamakta ekhoi myamna video se yare ma kai share to minasi isinau myam video se ngasi gi matang siga loisan jarege video siga soiran yaw khiba kya lega sungak pi waina pari mom channel na yengbiri ba myam punam game pham dei kong no jari kanglei pak na yai phare ibudo pakhang mana yai phare